ngasi numida wairang ngisi phone gi maru eba pau khra Little Flower School amadi Imphal manungda serial bomb blast to one kiba miyema bomb gi masak kya ga konana police na fari handak Little Flower School amadi Imphal manung amadi akoiba mafam khara thangna bomb pokayan bagi thautok da sina ba miyema bomb amadi bomb gi masak kya marum ga konana Imphal West District Police na fari hena ngasi Imphal West District Police ki ASP gi conference hall pangthokpa pawmising gu unaba mada ASP Imphal West ki thopuri ba KS Hayes Sibakantana Pamising Fundokre ASP na Makatana Fundokibda Paraba Muesigi Maming Taunazum Rishi Elias Luangsa say Nifutaru Apopa TS Selunkawi Imphal Iski Kangla Sangom Sang Makalekai Digini Mak ngarang numidang pung taramathirum taba matam da Imphal West District Police ki Additional ASP Operation M Amit na lusingba CDO Imphal West ki team amana kangla sangom sangda leiba miyeshigi yumna thibu humbagi thabak sathabani maduda police ubadagi miyeshina yumgi maningda asoba zaramaga konana senana bohona bada mapam adumaktada phakibani haidi zara do hangdoktuna yengma matamda cortex wire fit tawraba detonator ama PEK plastic explosive stick yang kaginipan arumba 7.358 kg cortex wire coil ahum pokhaidriba detonator sahunga maudra taret battery aniamadi bomb sabra samgam basak sing thengna ki hari police na miyoi sigi mayum dangarang numidang pung tararom tapada thibu humbagi thabak sathabada bomb pokhayanbagi thaudokta sejinaba amuba masugi Honda i20 car registration number MN05A 5899 loinana mangna sijinaba pirol khungup sim card ka loinana mobile phone ama Aadhaar card ama de sel loina lupa lising mapalom recover to bangamle yum aduda makhatana thibu humbagi thabak sathabada yod court pamadi saubuda sijinaba soldering machine bomb sabada sijinaba equipment sing haibadi workshops natraga bomb sabigi laboratory amagumna sem saba mafam thengna ki hari faraba miyesi National Revolutionary Front of Manipur NRFM gi kadani ma hauzik Bangladesh ta ladiba lubasigi chairman oina thaupu bani haiba dabalo kaubami asigi lusing ba makhada kumza Englishing ani ga amadagi thabak torakpani miyeshina haukiba June mangagi nongai matung pung ani makhairom taba matamda tidim lamida leiba Little Flower School geni subget sakti leiba bom ama pokhayan khibadu mak masamang na tawbani haiba khangle masida natana haukiba me manga di Imphal gi naga mapal da leiba dukan amada IED ama pokhayan khiba duga me taruktana khurai thoiding jam laikai da bom ama pokhayan khiba thagdok sing asida mak masam angna tawbani loinana mahakna police ta phongdorapagi matungna bom ama mam pokhayan ba matamda lahulu basina mangonda lupa lising kuntra su pi haiba su khang mangamle pharaba me sing ngarang numidang Porampat police station khusinakre ngasi mari lainaba court puthoklagani su hari ASP na pawmising na makatana phongdokhibadi Imphal manung amadi akoibada serial bomb blast sinaba miyesi fagat pangam khibasi maruoina CCTV footage ki matengdagini Little Flower dagi tidim lot paring de khilliba CCTV singi footage matang yenglakpa matamda miyesi gi khungul liba ngamlakhibani maduna Imphal manung amadi akoiba mafamda lairiba dukan singba afaba makhal gi camera sijinaduna CCTV panbiu masina Imphal manung amadi akoiba mafam singda huran chinthi tawba bomb pakai hananabagi kya tawbud yamna line phaba ngambagi masa oigani hana su phongdokhi atopa pawa madana HIV positive oiraba singna sariba ARV phanglak taba thani surakle Dinesh HIV ga saguna dun hingliba state asida miyoi lising taragom doi henbana sariba ARV hidak Manipur sang naina phanglak taba thani sujilakle hida asibu numit khudingi sariba miyoi singda asawu saitheng mayukna ba hawri haina Tripa Society ki President Hizam Dinesh na phongdorakle hiramasi gi matana ngasi Imphal gi kangabam laikai da leiba saso gi office ta HIV amasum AIDS ki lamda thabak tawriba organizing haibadi Care Foundation saso MNP plus amadi Tripa Society gi miyoi sing yauna pangthoki ba pawmi sing unabaduda Hiram Dinesh na hai HIV ga konana hingliba miyoi singna Nomagi soipi yadana sariba ARV hidak asigi sahigi April thadagi hauna ningthina phangmangamdre hida asi United Nations amasum National AIDS Control Organization nakona su HIV positive oiraba miyosingna sangnaina sagadabani haibigi akanba instruction lairibani loinana ARV asi tha taruki
बफर स्टॉक थमगदबने है वाफमसु नाकोगी ओइन लाइरिबनि वाफमसिंग असि मणिपुर गी ओइनदि फागी ताले असिगुम थवंग असि ममांग थक्तसु कयारक हाना थोखरे हिदा असि मरि लेनबा अथॉरिटी दा वातना फंगन बिनबा हंजिन हाइजरबसु अथॉरिटी की माइकैदगी थोइदोना होटनाबगी ममी तादे हाइकी मांगना हाइ हिदा असि सारिबा मियोय अयामना लैत लाइरा मसुम स्टेट असिगी मनुंग हंजिनबा मफम कयादगी सु यावरिबनि हाइरिबे हिदा असि साबना HIV ga konana hingliba miyoi singi punsi sangdohan madanatana atopa miyoi desu HIV sandopa ngamandribani hida ase athubuda phangandrabade miyoi lising taraga humdoi henba si siba masum sangbagi wapam ama soidana laklagani haina hizam dinesh na mari leinaba singda section wa thamlakli amaromdana makhoi drug lalonba popi thaba huran makharagi makhada ikhoi legadra makhoi na taurikai aikhoi adu yaduna legadra CM Biren ai leidiba makhaidi sugya yaroi Chief Minister Manipur gi Chief Minister N Biren na handak tuan ma thoram kyara saruk yaduna thauna leina isang thauna marebak Manipur bu manghanna bu honarak miyoi singi maphamda ngangki bu wapum singbu taraga Chief Minister bu Manipur miyamna thauna leiba asuma pamba lusing ba mani haiduna thakat pa phungdok narak paga loinana Chief Minister N Biren na phungdok ki bu wapum singadu viral satuna Manipur miyamna aduki matik yam pamna tanabigi wafam ama haibadu oire Chief Minister na tuan ba thorom kyada saruk yaduna thauna leina ngangkiba Manipur miyamna aduki matik thagat pa phongdorakliba wafam singadudi nakhoi drak lalonba popi thaba huran ba kharagi makada aikhoi leigadra nakhoi na tawriba tawrikhai aikhoi na yaduna leigadra Manipur gi singi lamdam khara yum tara lerambadu madudagi makhoi ama ane amuk tholak jaga amat khul ama semba adudagi jungle amuk kok thoklaga yum ama ane amuk saduna khul on thoraktuna asumna jungle mathang kok thoklaga khul semlakpa matamda aikhoi sum yengduna layu haibra wafam sini Chief Minister makhatana phongdoki bo wafam singadudi aina sajaba yumni aina mai thadokjabani haibasibu yabra yumlo nabana saurakani yumlo nabagi yum soklabadi mai horakani haibadu khangadabani Delhi dadi 45 degree yauna sabadagi mi leibada awabo hore aikhoi Manipur di sana leibak nina kham thengna sadabadagi nungaina duma hingli asigumba sana leibak se manganana atamna honaba kangbu khara yauri makoi dubu Chief Minister Biren ehakna kibadagi tumina leigadaba natti haibu wapam sisu isang thona phungdoki Chief Minister na isang thona phungdoki bu wapam singadudi Manipur gi mafam singda u thari basi kanagino Chief Minister Biren aigira Biren ai amadi let pauna kabruda leirugadra makhoi drak lalonba popi thaba huran ba kharagi makhada aikhoi leigadra makhoi na tawri khoi aikhoi adu yaduna leigadra madu sugya yaroi Chief Minister Biren ai leitradi khangde ai leiriba makhaidi sugya yaroi haina Chief Minister N Biren na isang thona ngang ki bu wapum singadu Manipur gi miyamna ngamkhai leitana thagat pa haibadu oidi haina su pausin makhata na phungdurakli atop faw madana Chief Minister da Kuki gi Shawl Phi khudol Tourabadi Shibagi Cheirak pigani CNA Thangboi baiti haiba miyamana social media gi platform ama oiriba Facebook page Jingbalpa Lamhil haina mingthonba post amada thagalakpa wafam gi matungina ngasidagi hona Manipur gi Chief Minister da Kuki traditional Shawl Phi bu khudoloina Kuki community gi miyoi singna piba thengnarabade misa ado hauji Myanmar operate tawduna leiriba Chin National Army CNA na Shibagi Cheirak pigani ngakpibigi wafam leiroi haina khangalakli amaramda social media da thadoraklibu wapam asiki matangna Manipur lenga ki mari lenaba authority na thijin humjin begi thabak satafam thoi haina su praja section kya dagi press ta phongdorakli amaramdana cement puba gari lokhar tasinbadagi driver amadi handelman sokle Imphal Dimapur lambi paringi Senapati district ki manungsanna Sakumai village amadi Makhan village lonabada leiba thongasi Lanana Bohonabada Dimapur dagi cement puduna lakpa saka taragani pan gari ama lokhara tasin kibadagi driver amadi handyman sokle hadi laibak thiba thawdo singa si ayuk pung nipalum taba matamna thokibani lokhara tasilaba cement puba tata truck asigi registration number na MN01AA0005 ni gari asigi driver gi mamingna Nasir Khan Elias Naresh Khan kawi eduga handymans adugi mamingna Musa Khan kawi lilong makhale kaidagi ni hadi Tata truck asina lokhada tasinbaduda driver Nawas amadi handyman asu apanangki khudakta Senapati district truck drivers association lusingduna Manipur drivers association gi
एम्बुलेंस सिजिनदुना असोप मियोइसिंग अदु लोखादगी लोखलबा मतुंगदा मरामदा लेबा AR केम दा लेखनखि मसिगी मतुंग इम्फाल रिफर तौरक्तुना लेयंगमगी थबक सथारि हाइदि थोक्रिबे एक्सीडेंट असिगी मतंग मणिपुर ड्राइवर्स एसोसिएशन की प्रेसिडेंट संजय खेत्रमयुमना यामना नुंगाइतना फोंदोखिबगी मतुंग इनदि हाइरिबा मफम असिमक्तदा हौखिबा मे 13 सका 6 पानबा गाड़ी अमसु लोखारा तासिंदुना ड्राइवर अमसुम हैंडीमैन की पुंसी मांखरे मसिगी मतुंगदा मे 13 अमदी 15 की लोनबा हिंगदा सका 12 पानबा दिमापुरदगी सेंग पुदुना लाकपा गाड़ी अमा तासिनबदगी ड्राइवर अमदी हैंडीमैन की पुंसी मांखरबनी हाइरिबा मफम असिदा हन्ना हन्ना एक्सीडेंट थोक्तुना ड्राइवर अमदी हैंडीमैन के पुंसी मांगफम ओइरे खंगना लंबी सेमबगी थबक तौरिबा BRTF की कंबुना चाकुमाय अमदी मखान विलेज की लोनबदा लैरिबा थोंग मनाक्ता स्पीड ब्रेकर लई हाइबा खंगनबा खुदम अमता सेमदे थोंग असिसु मतमगु सुनबा मोंगदा सेमगते मदुना असिगुमा खुदोंथिबा थोक्तनबा लौखटपा याबा थबकसिंग असि BRTF ना लौखटबदगी मफम असिदा गाड़ी कया लोखारा तासिंदुना ड्राइवर अमदी हैंडीमैन की पुंसी मांगमगी मरम ओइरे हिरम असिगी मतंगदा मणिपुर लेंगा की मियेंग संगबिदुना खुदोंथिबा थोक्तनबा लौखटफम थोकपा थबक लौखटपियो हाइनसु फोंदोखि हाइदि अतोपा पावमना AR na lupa crore 2.5 की WY tablet फगले ngarang numidang Imphal More lambi paringi khuding thabida leiba kunsuba Assam Rifles की चेक पोस्ट इकोबेन MN 06LA 1476 ta tungduna lakpa miwema चेक तौनबा खामदा गाड़ी ड्राइवर अदु गाड़ीदगी सोंगथरगा अमम्बगी खुदोंचाबा लौदुना नानथोक्तुना सेनखिबदगी फाबा ngमहौद्रे हाइरि मिवेदुना थौरक्लिबा इकोबेन अदु चेक तौबा मतमदा हाइनौ हापतुना पुरकपा बॉक्स अनि फंखी बॉक्स अदो हांगदोक्तुना येंगबा मतमदा WY टेबलेट लिसिंग यांखै यरमबा थेनखि हाइरिबा WY टेबलेट अदुगी बेलु लुपा करोड़ 2.5 रोंग ओइगनि फगलबा गाड़ी अमसुम WY टेबलेट सिंग अमदी गाड़ी की सो मोरे पुलिस स्टेशन खुसिनखरे हाइरि अमरमदा कुनसुबा असम राइफल्स टेक्नोपाल पोस्ट की फंगो पावगी मतुंग इनदी हौजिक फावबा कुनसुबा AR टेक्नोपाल डिस्ट्रिक्ट तोंगान तोंगान ड्रग लुपा करोड़ कुल्लोंगी फगत पंगमले सोहाइरि अतोपा पाव खरना सिनादा मेडिकल तमलिबा महैरोई सिंगदा मतेंग पिनबा होनगनी चीफ मिनिस्टर हौजिक सिनादा मेडिकल तमलिबा मणिपुर की महैरोई सिंगी ममा मपा सिंगा चीफ मिनिस्टर एन बिरेन गंगसी CM की ऑफिस ता उनदुना वा खनखरे उनखिबा दुदा चीफ मिनिस्टर न महैरोई सिंगी ममा मपा सिंगा फोंदोखिबदी सलिबा एकाडेमी सिनारियो की मतंगदा कुमना खनखिबगा लोइनना महैरोई सिंग अदुना महै तमनबा होनबदा ममा मपा सिंगा थेंगनरिबा अवाबा सिंगसु कुमना खनखि चीफ मिनिस्टर की मैकैदिगी लेंगांगना महैरोई सिंग अदुगिदमक पिबियाबा मतेंग सिंग पिनबा होनगने हाबु वाफमसु थामखि हाइरि अमरोमदना लेंगा की स्कूल सिंग अमत ngairaba टॉपर लिंथोंगामबी थोंग्राम ओखरे काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसियन लोबा हायर सेकेंडरी एग्जाम 2022 की रिजल्ट लाउथोखिबदा स्ट्रीम अहुंगी टॉपर 35 खंगतपदा आर्ट्स स्ट्रीम द मरीसुबा पोजीशन तारक्तुना लेंगा की स्कूल सिंग अमत ngairaba टॉपर ओइरखिबी TG हायर सेकेंडरी की महैरोई लिंथोंगामबी थोंग्राम ngasi lamding da leiba progressive english school da governing body gi members sing oza amadi mahiroi singna tarana okre lingthungambi थोंग्राम थौबाल डिस्ट्रिक्ट की मनुंग सन्मा तेंथा खुनौदगी थोंग्राम गुनिंद्रो सिंहा अमसुम थोंग्राम ओंबी प्रभासिनी देवी की मसानपी अतोम्बिनी मा की अपोपो गुनिंद्रो हौसिक लेंगा की स्कूल अमा ओइरिबा वांगजिंग हाई स्कूल होजावैदी अदुगा लिंथुंगामबी की अपोपिसु प्रोग्रेसिव इंग्लिश स्कूल लमदिंग मतम साना ओजा ओइरमखि हौजिकती मसा सिंबु सेनदुना हेना फनबा ओजागी सिंफमदगी पोथादुना लैरे लिंथुंगामबी थोंग्राम क्लास नर्सरी दगी 3 फावबा तेंथादा लेबा तेंथा मॉडल स्कूल त तमलखि क्लास 4 दगी 10 फावबना लमदिंग द लेबा प्रोग्रेसिव इंग्लिश स्कूल त तमलखि पिकलिंगै दगी मई मसिन थवायावना हरखिबी लिंथुंगामबी क्लास 10 फावबदा रोल नंबर 10 फावबगी मनुंगदा अदुमक लाखि इंग्लिश इंगनिगा कुंदा थाखिबा बोसेन लोबा क्लास 10 की एग्जाम दा फर्स्ट डिवीजन द लाखतुना सादा 83 PC लाखिबगा लोइना प्रोग्रेसिव इंग्लिश स्कूल की ओइनेसु मांगना टॉपर रोखि हाइदि मखा सथरफोइना टोपा पावमना नमफाई विलेज सिप सखंगदबा मिय खरना नोंमैना कापतुना हलमले ngarang numidang pung 13 minute yankhairom taba matamda cycle block ki manungsana namphai khol gi village sip oiriba miyesi sakangdaba khulai paiba miy kharana nongmaina kaptuna halamle hairi laikhidraba village sip asigi maming zilhem khongsai sahi yankhai gatre kawi
ngarang numidang sakhangdaba miyoi khrana maki mayumda laktuna wari amata sanasi haiduna yum adudagi kauthoki hari masigi matungna matam ikan kanadana village sip asi sakhangdaba miyoi singa sina nungmaina kaptuna hondoklamani khudakta imung manungi miyoi singna cycle community health center pukhatuna lekana ke dubu lekana bangamdana hospital adu adumak laikidabani laikidraba village sip asigi thabakta nungmai maru ama pali kanana kari maram gidamta nungmaina kaptuna halam libano haibigi maram khangmangamdri haidi amaromdana Kaksing Police na miyoi ama yamlaba yungang bottle kiyaga loinana fare Kaksing District Police na ngasi Kaksing lamkhaida freaking seking gi thabak sathabada registration number yaudaba car ama sek tawba matamna tongan Indian made foreign liquor bottle kiyaga loinana using adu purakpa miyoi ama fagale hari yuga kona na faraba miyoi du DMD Sadam Saikun kawi Fundre sabak laikai de gini suhari mangon dagi fogalaba yungang sing adudi all bottle sing sater ke yankai ml gi bottle nifugani pan ml sahumga humdraga mangagi bottle humdraga nithoi ml samga marfu gi bottle sahumga marfuga mari Kingfisher can beer saunga ml gi bottle saniga nifu ml sater ke yankai gi royal steak bottle kuntraga taru ml Sahumga humdraga mangagi bottle kunga mari ml satreka yankai gi med duels bottle humfu ml sahumga humdraga mangagi bottle samga kun ml samga marfu gi bottle samriga marfu OC blue ml satreka yankai gi bottle kunga mari steering reserve satreka yankai ml gi bottle humdraga manga masidanatana gari adudagi blenders sprite ml satreka yankai gi bottle taragani thoi zenoram ml satreka yankai gi kunga mari carbon whiskey satreka yankai ml gi nifuga manga bottle ni fagalaba yungang singasi pojan ka yan sinduna si mangaktani masi thakpa matamda miyobi gi haksang yamna sokningai oi haidi henisu pausna phongdorakli makasa tharakpoina kangla pawdo phongba to paw khrana SP urkhul saujanyana lo ayukta yengsilagani Manipur lo ayukta gi case number 3 English ngani ga kunamasum case number 9 English ngani ga kunga mathoi gi FIR case Hana Kamthongi ESP oiramba Rabi Sauduri IPS na yengsilamba si mahal NIA da sahi mangagi deputation the ESP oina salagani maki mohta hauzi urkhul gi ESP Saujanya Singa IPS na magna pairiba phamadugi mathakta ehenba oina ESP Rabi Sauduri na pairamba case magna yengsilagani haina Manipur lo ayukta gi deputy register na order ama thokre hairi amaromdana case ebeton amadi khetremeyum subadinida Saipal gi award sing piragani Sahek Saireng Saipan Semgatlup Saipal Imphal na sai khudingi lamdam sigi saknairabi isai mek iba singda piduna lakniba sai sigi Saireng ba 2021 Khongdram Bidu ends Laimakhubi Lifetime Achievements Award 2021 lamdam sigi saknairabi ayibi hangimam ebetombi devi da piragani loinana Dr. Mayangmam Kamala Sairol Mana 2021 Khetremim Subadini the Piduna Ikai Kunabu Ulagani Haina Saipal Tadorok Pasir Amana Sukhangalakli Amaramdana Seram Nekena Tunju Kendri class 12 ki Mairu Sing the Puning Thawatre Ngan Council Loba class 12 ki examination na position Rakraba Tunju Kendri Manung the Labor Mairu Sing social activist Oibetanatana Impal East District ki Zila Parisat member Oiriba Seram Nekena Puning Thawatan Opgi Thoramama Maki Mayum Singjamai Wang Maketri Lekai the Pantokre ngasi puning thawgatun okhraba mairoi sing adudi second position tarakhrabi khetremeyum Rajasri Singjamai wama khetri lekai pintu thoksom taraganitu suba position ningom thong kitna panung taragataruk position tarakhraba Sultan Yumnam Singjamai wama khetri lekai amasum khongman zone 5 tagi taragani pan position tarakhrabi Esmi Nandai bamni hadi ma pungasi seram nekena angamba sil gi matenga loina na puning thawat ki hanisu paus na makatarakli Amaromdana Revive Drug Addictions and Rehabilitation Center Matam Supagi oina thingzile KKL Hawkiba Jun ani da thokiba yamna lebak thiba thawdo amada ulau sanura makhong da leba Revive Drug Addiction and Rehabilitation Center da yamna tamthiba mongda o naiduna minungse ama phawbu yawduna phuwodigi hatok bikraba nambol fuijingdagi lukram ningthau Elias Sanjoy sei kuntragani to apokpa Ragumani gi misi gi matang lengana miyeng sanga ninge amadi logeba mihat pasingi phangpom topu sarak phangangadabani haina kangleipak kanbaluf Manipur KKL gi Secretary General ngamkhai ngakpa luwang thadorakpa sirol amada suhaidi loisilakpoina pauning khol pauksi da phungkiba paung tang myamna thamjaramge
ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯐꯪꯗꯅꯕ ꯇꯨꯝꯂꯤꯉꯩꯗ ꯃꯈꯨꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯍꯦꯛ ꯇꯥꯕꯗ ꯑꯀꯤꯕ ꯄꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯏꯁ ꯕꯨꯔꯗꯋꯥꯟꯗ ꯂꯩꯕ ꯀꯦꯇꯨꯒ꯭ꯔꯥꯝ ꯈꯨꯡꯒꯪꯗ ꯁꯦꯔ ꯃꯨꯍꯝꯃꯗ ꯁꯦꯈ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯔꯁꯀꯤ ꯊꯕꯛ ꯐꯪꯂꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯗꯨ ꯊꯥꯡꯅ ꯇꯨꯝꯂꯤꯉꯩꯗ ꯀꯛꯊꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯅꯔꯁ ꯑꯣꯏꯕꯒꯤ ꯊꯕꯛ ꯐꯪꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯍꯔꯥꯎꯅ ꯇꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯃꯣꯟꯅ ꯅꯝꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨ ꯀꯛꯊꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯀꯜꯋꯥ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯛꯊꯠꯄ ꯃꯈꯨꯠ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯨꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯇꯠꯄ ꯈꯨꯠ ꯑꯗꯨ ꯃꯌꯨꯝꯗ ꯂꯣꯠꯁꯤꯜꯂꯝꯕꯒꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯖꯤꯟꯕ ꯌꯥꯗꯅꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯄꯣꯛꯄꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯣꯍꯝꯃꯗ ꯁꯦꯈꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯄꯥꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯅ ꯇꯝꯁꯤꯟꯕꯤꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃꯠꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯅꯕ ꯃꯈꯨꯠ ꯌꯦꯠ ꯑꯗꯨ ꯀꯛꯊꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯕꯨꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯦꯂꯦꯟꯠ ꯂꯩꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯅꯔꯁ ꯑꯣꯏꯕ ꯄꯥꯝꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫